Rajya Sabha ki member Ningthau Sanajaw Laisemba Cabo Valley ase Congress ki Luchingba oiramba Jawaharlal Nehru na Burma da pithoklembani haina Parliament da thamkiba adu aranba yumpham yaudaba wafamni haina MPCC ki President MLA K Megasandra na phongdorakle wafam asing ase Moirang Phairembam Lekai da leiba Moirang AC gi hanagi MLA P Sarachandra gi yumda hangba Moirang Block Congress Committee gi office da pangthokiba pau ki mifamda mahangna phongdokibani hanagi MLA P Sarachandra K Megasandra Bisnupur District Congress Committee ki President Nur Rahman amadi atei thomi kaya yauna pangthokiba paugi mifam aduda MLA K Megasandra na hai MP Ningthau Sanajaw Laisembana Cabo Valley ki matangda Parliament da thamkiba wafam adu MPCC ki Vice President Hariswar Goswami na su sengdopa laikre Manipur ki Cabo Valley ase kanana pithoki haibaki matangda di puwari da record lairibani History amadi archive ta yauriba record sing adugi matung ina Hariswar Goswami na sengdokhibani sengdok warol adu MP Ningthau Sanajaw Laisemba da thawona pibanate Ningthau Sanajaw Laisemba ase BJP ki MP ama oiba maramna sengdok warol adu BJP da pikibani maram aduna lamdam asigi myoi kharana wakhal tadabadagi Hariswar Goswami na Manipur ki Ningthau Sanajaw Laisemba da mara sijili haiduna aki akang pirakpa si tawbiganu haina MLA K Megasandra na makata na appeal tawki Ningthau mo na piban natin mangon na piliba statement di ay BJP ki MP mo na ngangapada react to mani amasung clarification piban masinga mari na na kihalapa amasung magi freedom of speech adagi political party mana ngagak statement na dugi asum ara madugi interaction tawwa amasung madugi defend tawwa aran batu lale haiba asum bana sumi haiba history ki record le haijabani maramatuna Sri Hariswar Goswami Vice President Manipur Pradesh Congress Committee da ki helappa magi personal life da ki helappa follow palaido madu aina condemn tawi Manipur Pradesh Congress Committee ki mahut sinjaraga aina madu nungai taba phongdok chari